ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ ꯂꯥꯈ ꯑꯃ ꯂꯤꯁꯤꯡ ꯍꯨꯝꯐꯨꯇꯔꯥ ꯍꯨꯝꯗꯣꯏ ꯆꯍꯨꯝ ꯀꯨꯟꯇꯔꯦꯠꯇ ꯀꯥꯟꯅꯕ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ ꯑꯁꯣꯏꯕ ꯇꯧꯔꯛꯄꯁꯤꯡ ꯑꯏꯕꯁꯤꯡꯅ ꯏꯊꯣꯛꯇꯨꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯟꯖꯨꯃꯔꯁ ꯑꯦꯐꯤꯌꯔꯁ ꯐꯨꯗ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯗꯤ ꯑꯣꯂꯦꯝꯄꯤꯛ ꯗꯦ ꯔꯟꯒꯤ ꯊꯧꯔꯝ ꯉꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯑꯃꯗ ꯍꯧꯗꯣꯛꯈꯤꯕ ꯒꯣ ꯇꯨ ꯚꯤꯂꯦꯖ ꯃꯤꯁꯟ ꯈꯨꯡꯒꯪ ꯆꯠꯁꯤꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯤꯑꯣꯏ ꯂꯥꯈ 2,90,732 ꯃꯤꯡ ꯄꯤꯁꯤꯜꯂꯛꯄꯗ ꯃꯤꯑꯣꯏ ꯂꯥꯈ 1,63,938 ꯀꯥꯟꯅꯕ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯁꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯖꯨꯟꯒꯤ ꯇꯥꯡ 23ꯇ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯐꯪꯍꯟꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯤꯁꯟ ꯑꯁꯤꯒꯤ ꯀꯦꯝꯞ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏ ꯊꯣꯡꯖꯨ ꯄꯥꯔꯠ 1 ꯑꯃꯁꯨꯡ ꯑꯪꯊꯥꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡꯒꯤ ꯃꯈꯥꯗ आइडेंटिटी कार्ड 62 खोई उपू 5 अमसुंग हिदा कापननबा स्प्रेयर अमा यंथोखरे। थौबाल डिस्ट्रिक्ट की ओइना नुमित असिदा मोइजिंग ग्राम पंचायत वांगजिंग लमदिंग हैरोक पार्ट 3 अमदी संगा युमफम पार्ट 2 दा पांगथोकनी। कांगपोकपी डिस्ट्रिक्ट की ओइना केम असि खुंगंग निफु उखरुल की ओइना खुंगंग अनि कांगजोमगी अमा अमसुंग तमेलोंग डिस्ट्रिक्ट की खुंगंग तरुकता पांगथोकदौरी। तोंगान-तोंगानबा डिपार्टमेंट सिंगदा लाखिबा एप्लीकेशन सिंगी मनुंगदा बेनिफिशियरी लिस्टिंग 64,000 की खुदोंगचाबा हौजिक पीद्री। एप्लीकेशन सिंगी मनुंगदा तंगाई फदबा चेचांग सिंग यावरक्तबदगी 5,938 कक्थत्खरे। पेंडिंग लेरिबा एप्लीकेशन मतम साना कानाबा पीननबा कन्ना होनरी हाइरी। लेंगाक अमदी लालहलुपसिंगना असोइबा तौरकपसिंग अइबसिंगना इथोक्तुना खंगनबियु हाइना कंज्यूमर्स अफेयर्स फूड एंड पब्लिक डिस्ट्रीब्यूशन मिनिस्टर कराम श्यामना ngasi महाराष्ट्र चंद्रिकृति ऑडिटोरियम दा पांगथोकपा मणिपुर साहित्य परिषद की 34 सुबा मपो कुमोन थौरम अमदी 34 सुबा सही की मिफम हौदोकपगी थौरम दा हाइख्रे। महांगना मखा ताना अइबसिंगना मियोइबगी थौना हापा वाखल ओलहनबा ngamba वारेंग सैरेंग अकीबा लैतना इदुना लैबाक असि ममाय सुंबगी तंगाई फदबा लई। लमदम मसिदा चे चांग सुदबा मपालंगी मियोइ क्या मसिंग लाकमदना चंगसिलकली। करिगुंबा चिंग हुटलगा यौरकदौरिबा ट्रेन असि चपचाना थबक तौरकलबा मतमदा मपालमदगी मी चंगलकपगी चांग का हेना हेंगलकनी। मसिगी मतांगदसु अइबसिंगना खुद थाबियु हाइखी। मणिपुर खुनाइना सौखलकपदा मणिपुर साहित्यना अचौबा अइबी मयामसिगी अचौबा कंट्रीब्यूशन अमा लई हाइबसदी सबासका तिनबिरिबा अइबी सिंगी खंगे अदुबु कनागुंबा खरदी खंगदबदौना तौरि इथोकपा ngамदबा पोट खरा लैरि इदबदी याद्रा अखोइ रांटी तौरिबा सिंगी अचोइबा असोनबा am thona thoni ibagi tangai fadaba lai lalawba singi satliba khongsat mayon masini tungda kari por ko yage je sire changa changi adi maduna moide wakalon inot pi aramba bor su thinna takpa ngamba sumba laik singi uji yam thona thona ibagi tangai fadaba lai haina khanjai। ngasi thauram maduda मणिपुर साहित्य परिषद के प्रेसिडेंट प्रोफेसर कांगजम इबोहल आर्ट एंड कल्चर की डायरेक्टर अरिबम शिवदास मेघालय मणिपुर साहित्य परिषद की प्रेसिडेंट केबी यंखोमना सिंबा मियोइ क्याना सरुक याखी। थौरम मदुदा साहित्य एकाडेमी 2013 के मना फंगलखरबा सिंबु इकाई खुमनबा उठखी। ngasi malem gi mafam atai da pangthokpagum manipur dasu olympic day run ki thoram pangthokkhre। manipur olympic association sinduna khuman lampak sports complex ta leiba olympic bhavan da olympic day gi run pangthokkhre। hiram asida report ama हौखिबा सोगली सिंगम चनिपान मरिफुतरा मरीगी जून की तांग कुलुमदोइदा पेरिस ता फंगखिबा इंटरनेशनल एथलेटिक कांग्रेस ना मोड अमतवैना बेरुंडी कन्वर्टाइन पुखलकपा ओलंपिक गेम्स अमुक नहुंग नौना हिंकलनबगी वारेप लौखिबा नुमित असि यामना मरुओइबा नुमित अमनी। इंटरनेशनल ओलंपिक कमिटी ना 92 सुबा सेशन दा स्विट्जरलैंड दा लौखिबा वारेप अमगी मतुंगिना सोगली सिंगम समापन 94 की जून की तांग कुलुमदोइदा हनबोइना वर्ल्ड ओलंपिक डे पांगथोकनखी।
Numit asida National Olympic Committee ki lebang mapan Australia, Belgium, Canada, Great Britain, Greece, Portugal, Switzerland, Uruguay amadi Venezuela ki lebak singdasu pangthok naki. Sogli singas mapan barfutaret ki June ki tang kulhumdoida ihan hanba oina Olympic Day Run International Olympic Committee na launch tauki. Masina Pitribi lebang ni pumanga ki National Olympic Committee singna kilometer taragi lamjen pangthok naki. Numit asidagi haujik phawda sahi sama kun mapung phare. Hairiba numit asi malem sinba thungna pangthok na bagum Manipur dasu Manipur Olympic Association sinduna Khumban Lampak Sports Complex Olympic Bhavan gi court yata thauramasi pangthoki. Thaurammasida Deputy Minister Y. Joy Kumar, Manipur Olympic Association ki President I. Hemo Chandra, Education and Labor Minister T. S. Radheshyam, Youth Affairs and Sports ki Minister Letpau Haukip, Manipur Olympic Association ki Secretary General Sunin Alangba Mamadi, Association asiki atai thau pupu singchu saruk yaki. Thauram asika mari lainana Manipur Olympic Association ki Secretary General Sunil Elangbamna Olympic Day Run ki paujel asina Manipur da khunda duna laminari ba praja sing nungsi sana ba hengal bangam lagani haiki. Message na Manipur da koi nungai ba santi oi ba mayam chakot pa yam nungsi sanan lemina ba amaga mateng pangna ba punamak tu akoina mang da uzaraga akoi sana bagi akoi chumba akoi gi mayam punamak sina akoi gi Manipur gi kunaina Manipur gi lamdam asina Bharat ki amasung Prithvi gi adugumba sana bagi lamdam Manipuri singi nungai jaba akoi chaktok chabagi kanodu pandamda akoi madumiyang thamjaraga machigbo program si Thauram asiki CBS oikiba Deputy Chief Minister Y. Joy Kumar na phongtokibada sahi gi khenaba leitana sang naina sajen tawba madi sanabana laina tina degi ngakthok hanbaga loinana nadi yektana punsi nungchangna nungaina lebang ngamali haiki. Olympics cinema represent participation and the fair play. The science sports ki build up. Ado thoiba win the what tawdabana, that's a different issue. Adu asena magi philosophy participation and the fair play. Karigumba human rights ki natural rights ki film da koi khan batagadi the rights of the sports person to be given a fair treatment, to be given an equal opportunity. Masina important Tungda tongan ba masana singi thaupuba kosia singamadi masing yamnaba sanarui singi lamjen tharomgi CBS oikiba Deputy Chief Minister Y. Joy Kumar na lamthaki. Lamjelasi Khumban Lampak Sports Complex tagi awang thangba gate Dingku Road North AOC Minithong laklaga Khumban Lampak Sports Complex manungda amuk lamthungpham oiki. Ziribam Olympic Association Ziribam District na susinduna Olympic Day Run gi thoram Ziribam da pangthokre. Thoram aduda Ziribam District Police ki SPM Movie Singh Olympic Ziribam Association ki President M. Brazakanta Singh Pradhan yauna saknai raba miyoi kya na saruk yaki. SPM Movie na Ziribam Police na sana khona bada saruk yaduna lakli Ziribam pu mapungfana district ama oirabani na he na sakhatpa district ama ohensi haiki. Olympic Ziribam Association ki President M. Brazakanta Singh na Ziribam District ta lairiba tongan ba masana Singh ge sakhatna ba athuba matamda honaragani haiki. Ziribam gi ima kaithel dagi Olympic Day Run SP Movie na lamthaki. Olympic Day Run aduda veteran sanaroi Singh nupi sanaroi police personnel Singh amadi tongan ba club organization Singh gi mute Singh na saruk yaki. Manipur Pollution Control Board ki makhada ima kaithel gi akoibada micron yankhai gi makhada leiba plastic bag sizinaba thingbagi drive ngasisu chathakre. Drive adu the board asigi chairman L Radha Kishorna micron yankhai gi mathakta leiba plastic sizinaba amasung yoliba sing August ama fawbagi manungda board asida register tawgadabani haiki. Ngasigi drive adu da ima kaithel da mayamna sizinaba amasung hundoktuna thamliba plastic bag sing recycle tawnana ba khumgatke. L Radha Kishorna makhatana Micron yankhai gi makhada leiba plastic bag sizinabagi mangzaba loinana masi thingle khanglabasu awareness wat panangasi fawba sizinaduna leiri plastic asi yoliba amasung sizinari basingna khudaktagi lepiu haiki. Taragadi suksoi soidana akoi plastic na ohelakpa achauba laibak thiba plastic polluted area ma oiragani haibagi nungang jabadu leibani Manipur sarkar na thingkraba plastic below 50 micron tasengna sinabigano masima ko support to wiu sinaraga fine thiragani dandi piragani loinana above the 50 micron asisu sinaba taragadi registration to wiro akoida report to wiro madugi chapchaba makoina use toriba makoina sell toriba dugi details report akoida piraga
फी थीरगा योनबा यागनी सिनबा यागनी मदु नत्रगदी थिंगे हैबसिसु मैम द लौथोकसर नुंगथिल लम्फेलदा लाइबा बोर्ड की ऑफिस दा पांगथोकपा पाउगी मिफम अमदा चेयरमैन एल राधा किशोरना स्टेट असिदा प्लास्टिक पोल्यूशन लक्सिन नबा तंपाकी डिस्ट्रिक्ट मंगा की तोंगान तोंगान बा मफम कुन मंगा दा प्लास्टिक वेस्ट कलेक्शन हांगदोकले चिंगी मफम सिंग दसु अथुबा मतमदा हांगदोकलगनी मियामना प्लास्टिक की पोलम सिंग मफम साना थमदुना हाइरिबा सेंटर असिदा पीबीयू बोर्ड न ममल पीरगा लेजगे जुन की तांग 13 दगी सथरकलिबा माइक्रोन यांखई मखा की प्लास्टिक चेरंग पाइखटपा ड्राइव ता ngasi फाउबदा किलो 3,300 हेन खोंगटले खोंगटलाबा प्लास्टिक वेस्ट सिंग रिसाइकल तौननबगी पाटसोय पार्ट 4 द लेबा देवसान प्लास्टिक इंडस्ट्रीज का MOU तौनरे रिसाइकल यादब सिंगना मणिपुर स्टेट रूरल रोड्स डेवलपमेंट एजेंसी दा लंबी सेमदा सिजना हलगने हाइखी गवर्नमेंट खतन तब मिपुम खुदिंगमंगना आइगे चिंग आइगे पार्ट आइगे इनहेबिटेड खोगी एरिया सिंग से कोन कन दरकार ले अदुना लोकताक हाइदिबा फ्रेश वाटर लेक असिदा होजिक प्लास्टिक सिन कुमदगरागदि अखोय याम अकीबगी मसक फंगबा अहोम अमा लाकनी मसिदा प्रजा सिंगी सपोर्ट से प्रजा की पार्टिसिपेशन से प्रजा की हेल्प से याउद्रगदि असेंगदि अखोना तौबदसु अदुम अखोय अवाबा लेगनी ऑर्गेनिक फार्मिंग तौरिबा फार्मर्स सिंग थमोय सिंग ऑर्गेनिक फार्मिंग मथौ तौब मथौ ताई हाइना मणिपुर ऑर्गेनिक मिशन एजेंसी मोमा की प्रोजेक्ट डायरेक्टर देवदत्त शर्मा फोंदोखरे वाफम असि एरोमेटिक मेडिसिनल प्लांट्स एंड सोशियो इकोनॉमिक डेवलपमेंट सोसाइटी सगोलबन्ना मोमा गा पुल्लगा मिशन ऑर्गेनिक वैल्यू चेन डेवलपमेंट फॉर नॉर्थ ईस्टर्न रीजन की मखादा चुराचांदपुर डिस्ट्रिक्ट की खौसाबुंग विलेज दा पांगथोकपा ऑर्गेनिक फार्मिंग की अवेयरनेस प्रोग्राम की थौरम दा फोंदोखिबनी थौरम अदुदा बुंगलोन विलेज की चीफ एस पौखोलाल गांगटे खौसाबुंग विलेज की चीफ बोमनु सुसरुक याखी देवदत्तना मखाताना ऑर्गेनिक फार्मिंग तौबदा केमिकल सिजनखिब तारबदी पुथोकलिब पोथोक अदु मपानदा थाबा मतमदा टॉक्सिक यावी हाइदुना लौदबा तारबदी सेल यामना फंगबगी महुता मांगदुना लौमी सिंगना होनजरिबा अदु अरेंबा तागनी लौमी सिंगना ऑर्गेनिक फार्मिंग तौबदा थारिबा महै मरोंग अदु तिन ताबा अमदी हार की दरकार ओइरकपा मतमदा केमिकल सिजनबगी महुता ऑर्गेनिक ओइबा हार अमदी तिलहात हिदाक खक्तमक सिजनबियु हाइकी थौरमदुदा एग्रीकल्चरल टेक्नोलॉजी मैनेजमेंट एजेंसी आत्मा सेनापति की हेमा रिमाना रिसोर्स पर्सन ओइना वांगांखी मणिपुर यूनिवर्सिटी की VC लौथौ हाइना मुसु MU टीचर्स एसोसिएशन अमसुंग MU स्टाफ एसोसिएशन वाकत खोंजंग संगसिनख्रे मुटा की जनरल सेक्रेटरी संजू कुमारना MU की हौजिक ओइबा फिबम असिदा यूनिवर्सिटी की थबक थौरम कयादा अकाइब ओइरे ओइरकलिबा फिबम असिदा मरी लेनाबा अथॉरिटी न वारोशिन पुरकनब होनागदबनी मखाताना संगसिलकदब खोंजंग सिंगदसु एसोसिएशन सरब यागनी हाइखी मंगोनगी फॉर्मल लेटर मपिरो अदु उनगे हाय मोइनदी उनसे हाय होटल एक्सलेंस काय नाम लाओ है अखोई मदुदे अखोई लापंग मोइ नंग उनगे अखोई मुटागी रिप्रेजेंटेटिव उनगे है मणिपुर स्टेट कैंपस लाओ मणिपुर कैंपस येंगु लाओ और छात्रसु इंटरेक्ट सितौ अखोई इंटरेक्ट तौना हायबने अदो मा कैंपस लाक्ते अखोई दैदि अखोई दुम छत्रे मुशुगी प्रेसिडेंट दयामन्ना MU की वाथोक अस्तिगी मतंगदा जॉइंट सेक्रेटरी गा यूनियन गा उनबदा तालिबा दाबी सिंग अस्तिगी मनुंगदा खरा मखैदी ओइथोकपा याबगी वाफम थमलम्मी अदुबु मरु ओइना तालिबा दाबी सिंग लेखाई ताबा ngamde चीफ मिनिस्टर अनिरक उनरबदसु लेखाई ताबा ngamdabadagi makha tana unanaba khanghalakलाबसु उनबगी कानाबा लेररोय हाइना उनदबनी हौजिक लेरिबा खोंजंग असिदगी हेना कनबा डेमोक्रेटिक ओइबा खोंजंग सिंग संगसिनबा सेम सारे हाइखी essentially पुखचरिबा डिमांड is positive ओइबा एक्शन नमता अखोइना उजदबा हाइ तारे हौजि फौलेबा अनिर उनखिबसिदा अहुमलुक सुबो उनबसिदा सो अखोइ इचम चमना ngसागी अखोइना पुखलिबा डिमांड सिदा अमु हन्ना खननैनबगी फिबम अमु लाकदरा हाबगी अखोइदा अखलोन अमु लैजे अदुगा लोइना अखोइगी वाइस चांसलर अमु लौथोकनबगी लैबा कनो अथॉरिटी से अखोइ चीफ मिनिस्टर सिनसु ओइदबा अचुमबा अमखसु लैबनिना अखोइना ngasiगी अचुमलबा रेबल चीफ मिनिस्टर ना तौरकलि इनवाइट से अखो चचररोय हाबगी फिरेपता अखोइ ककवा कैथेल दसु मणिपुर यूनिवर्सिटी कल्लु हाइना वाकत खोंजंग चंगसिनखी SYC ककवा SYDA सरखाबम लेकाय अमसुंग LSPO MUC ना संगसिनखिबा खोंजंग अदुदा MPP की वाइस प्रेसिडेंट S इबोमसाना यूनिवर्सिटी की महिरोय सिंग संगसिलिबा इहो असुमबनी हौजिक लैरिबा BC ऑफिस सांग नाइना कादबगी मथक्ता सेल तुम सिजनबगी अमोट पक्या लै महक महिरोय सिंग की खंदबा मियोइनी महक फम थादोक हन्नबा संगसिन मिनखिनी हाइखी
Manipuri sing haidi hapa janu tamukta mana kwata ke re-advertise tawribane aduna hogriba vice chancellor mayam sirgi machine mana magi nature singa tonga leba aduna mana kedawi Manipur laiba praja singa se ma mi oinu ute asungba mi gi marta sanga mi gi wakhal khamna ngamdraba vice chancellor sidi Manipur dagi akhoi Manipur dagi mase Manipur state design dor sakhibusina magi afabo ogin Kanglai Park Students Association NZ College की principal फम थादो कदबनी हाइन administrative room सिंग याउन college gate solonsin खिबा असिना हौजिक जथरिबा admission की थबक थोरम सिंग द पुंगलेप लेप खिबदगी चाउन अकाइब ओइरे हाइरी हौजिक ओइरिबा फिबा मसि मणिपुर गवर्नमेंट अमदि महिरोइ सिंगी मरक्ता यानाबा अमा पुरकपिनबा college असigi teachers association appeal तौरी ngasi teaching amasung non teaching staff singi oiba apunba mifam ama pangthoklaba matungda teachers association की president L Manglembana ISTV news ta November thada NAAC की letter of intent थाना नबगिदमक हौजिक कन्न सेम सारिबनी geography की मरी सुबह semester की practical थागदबसु वाटली पुनमक असि लोइना लेप्तुना college असि लैरे हाइखी process kan international fight look to thamgi bai che ko college lai thibani khoi college san positive jangchil ba academy achievement kaya khoi pangthok chagen khaliba asukumba college gi vision college gi asukumba objective mayam singa se khoi masi khoi ningba kaingai gora kodor me maram madana nungsi jaraba satra singna athumatam da sarkar ya nabiraga thong asi hangokpina ba hana appeal tori government ge site su asigumba satra gi sangchana singa sigai athumatam dai jasana puraga punam asinga de convene ba amicable settlement nama purakna ba athumatam hona bi haina ko sarkar gi site su thamjari Gari mapu saba mioi kharana all Manipur Road Transport Drivers and Motors Workers Union bu masak khangde amasung truck singda pot hen hapsin naba ki halakpa kangbu gi mathakta union substana thengnagani haina union asigi general secretary M Anil Maitai na phongdokre ngasi MG Avenue da leiba union gi office ta pangthokpa paumui singa unabada mahangna makha taraduna court ki order amagi makha da DC Ziri bamna Imphal Ziri lambida ton mapan dagi hena truck singda polum sing pude masita gari mapu saba mioi kharana makhoi khudongsa na ba cement truck ta ton taramari hapsage haibaga loinana Yadaba Garida Kihenbigi Tabak Sataba Achum Bukong Nate, Union Mumasak Kang de Haiba Simagna Makoi Sasinaba Gari Mapuni have a making a taxere, Waka Samasung driver singi, Matam Kuina Union Ama Uduna Leraklaba Asid Singer Pahabasi, harassment Piba Sub Manai, Hiramastigi Matang the Union Subsana Tenagani, Loinana, Amukhana, Awai Akum Tonabagi Kanabalite Haiki. Hangdega Harapasi Tasena, drivers Singmi Singu Usitabamni Havasi, Union Log the Bungamoy. Loinana Masiki Sapsava, Union Sikarino, Havisi Pokumchi Sapsana, a union opinion with them to Sam Saduna later. Masiki Makatana, driving the harassment or Lava, driving the Awa from the Tahalakutaragadi, Masamasana, Masiki Daita Pumba, Masamasana Lozagadamni, Masida Union Daita Amta Logzeroi, Aduna Masium Batabaxi, a Maton Hukta, Haitakom, Manina Saraga, Unionbu, Adagi, driver Singu, Sinmi Singu. Akwai karshu uda boy mong da tawsi union na chauba kandem tawi aduna makhata fatta khudimak makoi masa masana lawjagadabani ISTV की सरुक अमा ओरिबा किंग केबल की उरीपोक बाचस्पति लेकाई द ऑप्टिकल फाइबर कखत लंबदगी एरिया आसद सिग्नल पीबा ngamludre वर्ल्ड कप मनुंगदा मियामना फुटबॉल येंगलिंgai मनुंगदा लाइन कखतपगी थबक मतुंगदा तौबिदनबा नेटवर्क असिना अपील तौरी मरकथना अतेनबा ब्रेक मतंग लौजरी Movel Furniture Monsoon season की ओइना Movel Furniture इम्फाल ना मणिपुर मियाम दा मेगा फर्नीचर सेल शादनी फु फाउबगी डिस्काउंट पीजरी असिदा नतना मॉड्यूलर किचन खक्ता ओइना लेबीबा मतंदा डाइनिंग सेट अमा खुदोल ओइना तमजरी नसिमक लेंगसिन बिरक्सी Movel Furniture Kwakete near Imphal College चाबदा हावरबा हक्सांग सोक्तबा बोहागी मस्टर्ड ऑयल द टेस्ट ऑफ असम डिस्ट्रीब्यूटर ओइनिंग बसिंगना मोबाइल नंबर +917578007064 Guwahati da contact tobiraku yagani Bohagi Mustard Oil. Benasha Coaching Center, the best and only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sim saba matamda yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best career counseling center in Manipur.
Amukana Taramnok Cherry Makataba Pao. BJP Lengang Namiam Gisakat Tarangi Mahuta Masagi Saukat Nabahona Duna Lady, State Government Manipurda, Nisala Lonba Singi Makona Masemkat Pada Oina Puning Sangduna, Kunai Manghan Nabohotnari Haina, Seba Delgi National Chief, Lalzi Desaina Maral Sikre, State Amasung Central Government Satarakli ba Amot Pa Thawong Singbu Yaning Taba Fungdok Tuna Congress ki Seba Delgi members Singna Wakat Mipam Ama, Congress Baban Mamang the Pambagaloina na Kongsat Amasusat Kre. Seba Delgi National Chief Lalji Desaina Makhatana, Prime Minister Narendra Modi gi Makhada Amit Sahana Lusingduna Masagi Amasung Corporate Housing gi Sale Khongatuna Leire, Demonetization Tawduna Makoi gi Black Money White Onthokre, GST gi Mingda Sale Khongatlaga Makoi gi Income Double Oikre, Praja Singh asi Hingbada Ware Loinana Sahi Marigi BJP Lengak na India bu lut tawre hai na maral sikhi. Amaromda Manipur gi Hanagi Chief Minister amadi CLP gi leader su oiba Okram Ibo biga unaduna lamdam asigi saukat tharangi maramda kupna khanare ngasi state asida central government na mating pi dabaga loinana Paikhatliba project sing leptuna leire nakal amaromda state government na nisala lonba sing yokhatuna makhoigi makon onthokadaure hauzik leiriba lengak asti afaba lengak natte masigi mayokta ekhoi punamakna kholaw lawbagi matam yaure haiki. I do not want to see the Manipur also face the same problem, because recently I heard there is a huge drug scheme. They are even not supporting a development agenda of Manipur. I had a discussion with the ex-CM this morning and said that the projects are stuck because the government of India is not supporting the Manipur properly and strategically. District Social Welfare Office amasung Regional Research Training Center Northeast 1 na senduna district level gi thakta on the spot essay writing competition amangasi Imphal West DC gi Kurangani Holda Pangthokre International Day Against Drug Abuse and Illicit Trafficking Lisingani Taranipan Gamari Lenana Pangthokhiba essay competition asina Nisana Malem da Sohan Kiba Musung Sohan Livasingasi Hogolak Liba Mirol na Hena Kanganduna Satarakliba Kongjangbu Hena Mai Pakhan Nabagi Kongthangda competition asi Pangthokpani Haidi. Sugunu Kendra gi manungda leiba Bosem Kohosem amadi CBSE na lauba class 10 amadi 12 ki exam da sada Humphudra amadi masigi mathakta Mahairoi Sing Okpagi Thoram ama Sugunu da leiba Singtam Community Hall da Pangthokre Tararak Suba Let Kanguzam Mohori Singh Memorial Meritorious Students Prize Distribution Ceremony aduda punna Kendra sigi oina Mahairoi Samaga Kunhumdoida puning thogatuna Kudol Port P Bagaloina na handakta Haido Kiba SSLC exam da Mari Shuba position Tarakraba Huidrom Rohit Kumar Busu Taram na okay. Development Committee Sugunu na sendo na Pangthokiba Ngasigi Thoram madu da MLA Gobindas Konthauzam MLA K Ranjit MLA N Loken amadi Development Committee Sugunu gi President A Manihal na Chingbana Athoi Mithunglen Singh oina saruk yakhi handaki Haido Kiba SSLC exam da Mari Shuba position Takraba Huidrom Rohit Kumar da MLA K Ranjit ki Maikai digi Lupali Singh Yankhai P Kibaga loinana Mahaki Class 12 exam loidriba phawba thagi oina Mahaki accounta Lupali Singh ahum hapkani haina MLA K Ranjit na lauthoke Mahakna Makhatana Mahaki tha khudingi phangliba tolob ase Sugunu Kendragi manungda leiba Mahiroi Singh na position yaurakpa khudingi kathokani Sugunu Kendra da civil service ki exam singda mai paklakpa Mahiroi Singh puthokpa haibasi Mahaki pandamni haiki Position holder ngakta ngaidana aigi tolop se mohi tha gi pibada loina chatkhiba oirasanu oina ido wangpen de khorom jarina ai haijan na banate nungaina ba hai banate leptana aina lepkhiba decision aina haidokhiba wa ai chap chana ngakani aduna matungda lakado class 10 amasung 12 ki examination da su kanna honadana huji class 9 10 tamiba 11 to 12 tamiba cha singna kanna honadana Amukdang education gi mangal phangdana Sugunu Kendrana Manipur gi adugumba YL bichar tawbada chumnagi MLA mantri natabada dugumba top rank ki officer yaudana akhoi gi kha Manipur da khwaidi aroiba kendro reba Sugunu masak tangna bo honabada khoi thodang yaminasi Saruk yakhiba MLA N Lokena Manipur da matam koina mathau tawdana leiraba MPSC Congress lenga ki matamda hingat halambadagi ngasidi lamdam asida MPS IPS amadi IAS na chingba officers sing kaya thorakliba asti Congress ki achoba khudolni MPSC hingat halamba aduna state asigi lengak sasanda lamdam asigi miyoi kaya yaure haiki
Chief Guest oina saruk yakiba MLA Govindas Konthawjamna saukhatpa samas ama uhenbada education yaudaba yaroi honabada ngamdaba leite haiba wafam asi mahiroi singna matam suppada ningsinggadabani prithibigi oina honglakliba civilization asina haujikti mahiroi singna masana masabu master oiba yaraba matamni adumapu karigumba matamda mahiroi singna thaksi khasi watpa manbagi thawong sing hek hek thengnariba asina samas asi maninglomda laknabagi masak oigani masi haurakliba mahiroi singna tawdaba fai haiki Film Institute Manipur amadi Critic Association Manipur na sinduna Manipuri cinema gi achauba thodang loramba kongprai latpam ibuhal gi tara subal laikidabagi kumon thorom hayeng usha hall da pangthok kadori ngasi usha hall da pangthok pa paugi mifam amada Critic Association Manipur gi President Lai Mayum Surjakantana hayeng gi thorom asida laikidabagi mafam daikai khumnabaga loinana imagi ningthem amasung ichel utkani hairi Tangkhul katam naulong Imphal gin thauna Nauna Thaupuna na bakhalaba sing wasak pagaloina na pham sinabagi thoram Imphal gi Tangkhul Avenue Community Hall da pangthokre ngasi gi thoram adu da Tangkhul Sanaulong Tangkhul People's Organization Atsum ansamna chingbagi thaupuba sing susaruk yakhi Nauna President oiraba R Watamna look asibu chawkhatnaba amadi furup asigi nat satnabi ngakna thambaga loinana afaba mahiroi sing puthokpa ngamnana bo honagani haiki Mayai kaban isagi polam sing yon batanatana chafam oina sijanai amadi natabali chafam oihali haiba maralda Bhaigapati laikai de leiba hotel lama laikai miam na amanga ta thogan khre Bhaigapati laikai de leiba Youth Athletic Star Union amasung laikai marapai bisingna ngasi drive sathabada mioi ani fagat ki makoi bu wahong pahong sathabada hairiba hotel aduda mayai kaban isagi polam yon batanatana chafam oina sijanai haiba khanglakpadagi Hotel adu amanga ta thon kibani union ki president IB Khuman Sana asigumba thabak sing asina lekai da pam da ba amasung thoning da ba thawdo kaya thorak nabagi maram ama oire lekai na makhoi gi mathakta hena kanba firep lawna na ba khanaragani haiki angalaga akhoi afaba kunai ma sembagi interest da as a president akhoi drive chathar pani akhoi na makhoi da haibasi warning ahu mari agi mawala puramba Club के president secretary kaya kaya na matang matang lakpa dagi makhoi jamana kalaga lakpa ni aduna ngasi akhoi na sumaina akhoi begat lekai da tawriba sumaina lekai ki club singna su ka henba lisa chatpa ka henba lekai gi mi urga su makhoi da sugumba chera amatang phangan be haibasi akhoi people khudum ki daitani AS Education Trust na sinduna numit humni sathagadaba marirak suba Gateway Abroad International Education Expo ngasidagi nupi lal complex ta haukre thoromaduda trust ke managing director Dr Muhammad Rakib Uddin na tongan balibak singdagi lakpa university amadi medical college ki mioi singna mahiroi amadi makhoi gi mama mapa singda wari sanana ba expo si pangthokpani haiki handak mioi nipan yamlaba drak ka konana phabada mioi mari Lamlongai Mantri Pukri dagi chenarakpagi matangda miyamgi oiba mifam ama Lamlongai Community Hall da pangthokre mifam aduna chenariba mioi singasigi achumba wafam ama fangdriba phauba Lamlongai Mantri Pukri da leiba yadaba haina warep lawkhre hiramasiga mari lainana imung manungda sukhangankre hairi Sinlai lon da liba haina numitara ni satharakhiba Manipurgi Applied Art ki Workshop Heritage Foundation Manipur ki Sangai Progda Leiba Exhibition Hall da loisin kre loisin bagi thoramda MP Dr T Mainya Handlooms and Textiles ki Director Lamli Kamai amasung Heritage Foundation ki President W Norendra Susaruk yaki Foundation asigi Secretary Dr K Sobitana Maitai ki Firul Singh da season nariba mayak sing asi yamna maru oi hairiba value sing asi matam asigi mirol da mayak sing na khanghanna ba pandam da workshop asti pangthokpani haiki Andro Kendra ki manung sanna leiba poirei khongjin khulgi yum kayada ngasi PHED Imphal East Village Water and Sanitation Committee Yaripok Top Singtha amadi all Yaripok water tankers kanguna Minister Shyam Kumar gi midyeng makhada punna lekai Nepalda water tanker tara tare sizinaduna thaknana ba aphaba ising phanghan khre Village Water and Sanitation Committee Yaripok Top Singtha gi Secretary Haubam Jitenna miyam da aphaba ising phanghan bagi damak thagat pa phongdoraki Handak ki ichaw aduna sokhan khraba wangkhem kendra gi manung sanna leiriba Thobal Turel gi Torban Singh MLA ke Meghachandra namari leinaba department ki official singa statuna yengsin khre khongsat aduna
Kiam Mayai Lekai, Awang Lekai, Makha Lekai, Wang Mataba, Litan Pok, Kundong Bam Lekai, Wang Kem, Paudel, Amadi, Moyang Palina Sing Bamapam Sing Yangsin K, Emelena Pangmi Singda, Handa ki Ichao do the Kendra Sigi Manung the Torban Ninkai Kiba Sing Atuba Matamda, Semzin Haudrabadi Ichao Amuk Lak Pada Hana Degi Hena Isawi Awaba Mayok Nagani, Mari Lenaba Minister, Amadi Chief Minister na Akan Bamiding Sangduna Mapam Sing Asigi Tabak, Happy Naba Pungning Chingshinki. Lady Ba Fibon Sida Masi Fazana repairing Natraga Masi development work Hato Vidragadi, Matanga Musin Chapumatamda, Yamna Hena. Hojik mamang da overflow tau gi ningai hi ba myam ja sidik hena yam hen effect to ga parja sinda yam sokani duna marmor kanda masi department athu matam da action lobi daga di masi amna parja da hena sokwa legeni hena mai thunjai Tara Taret Lak Suba the Great June Uprising Unity Day gi Thoram Mapung Fana Pangthokpa ngamnana bagidamak mateng pangbirakiba khudingmakpu Observation Committee na thagatpa fongdokli Kekrupata miyam na lakbiduna haikat laikat tambikhiba Manipur amasung mapangi mipung khudingmakpu thagatpa fongdokli Tara Taret Lak Suba Thoram aduga mari lainana miyam dagi sel amasung polam singi mateng lawba handak sahi oina leplagani hairi Marak thatna atenba break amaga manglagzari Hakchangi labor solakpadagi puju singaktaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta nairaba upaidi jolip syrup amasung jolip capsule bu chanmina sinabiyo Baba, Greg John gidi tata college di. Mamal cuma pang kuding jam mana yo cuma ngaroi pista salabni na. Ado cuma takta superlink footing offer me amon piri sidi. Tas electric rang nusin bagum na yo disin bayar. Dudi sanagi mohut yang na sin bayar andre. MS Iramdam ki Laisil Aqua Project Private Limited Kabo Laikai Dolaland Dalaiba Ekoi factory da 250 ml 500 ml 750 ml 1 liter amadi 20 liters packaged drinking water marangkai no phangbiragani naung no puthok saba packaged drinking water asigi test kaw bo sungam ngamloi Bohagi mustard amadi refined oil the taste of Assam Bohagi oil chabiu Karupati oibiu masida sunatara lucky coupon price mayam amasu leijari adongi manak nakpa store dagi fangbigani Amukana taram nukcheri makhataba pao Handak Russia ki Kazan da pangthokhiba World Wushu Championship da bronze medal laurakhiba Moirangthem Ramesh Chandra satkhiba June ki tang 8 dagi khanghaudana heart ki anaba leibadagi hauze grims ta layengli Ramesh Chandra Sports Authority of India takel da leiduna national amasung international ki thakta sanabada gold medal kaya purakraba yamna masin tungkhalakliba sanaroi amani mahaki hauzi oiriba phiba masida miyamna mateng pangbina ba Sai Wushu Parents Guardian Association ki Secretary Naurem Damuna ISTV News ki Kuthangda miyam ki pungning chingsilakli mahakna makha taraduna Ramesh Chandra Bisnupur District ki Nasau Awang Laikai da leiba Mayang Lambam Naba madi Mayang Lambam Ongbi Premabati gi machanupani Premabati na haukiba June gi tang kunda masagi damakta mingondagi sel puduna operation tawduna pacemaker hapkhre adumakpu sel gi awabadi mayok nari amaromda layengba sida mateng oinana ba Sai Wushu Parents Guardian Association gi maikai dagi ngasi angamba sel gi tengbang pikhre masak naiba sanaroi asigi damak Dr. Singam di leibak miyam amusung laingak na mateng panghaningbagi apamba association gi maikai dagi fongdorakli Magna section kuding magna isilinaw singna magi heart ki nari belaina asibu sida sangadaba mating singasi khara dang contribution tawraga puthokpiraga magi mating oinanaba ireibak iramdam asigi asauba dai tamingsat porakpada amuhan ngamanabagi damakta aikhoigi sai khumalampakta leiba guardian and wushu association gi parent gi maikai dagi aikhoina angamba aikoi thamoi sengna aikoi pungningda Paurokba magi angamba mating adu akoina pangjabani BJP Manipur Pradesh Kishan Morcha ki Vice President Dr. KHH Kalagi mityeng makhada Khundrakpam Kendra Khangatlaba beneficiary Chaniga Kunda lemna gas yenthokpagi thoram ama Pangai Kaithel de Leiba Ram School da pangthokre thoram aduda Rajya Sabha gi MP KHH Vavananda Khundrakpam Mandal gi President SS Nando BJP Manipur Pradesh ki General Secretary N Nimba Susaruk Yakhi MP KHH Vavanandana Prime Minister Narendra Modi na Sakthong gas pibagi mong semdokpadagi miyamda phajana kanaba pire haiki
Ngarang Indo-Myanmar Friendship Gate number 2 gi mayada auto khamliba singda mafam aduda leiba hotel tawriba singagi parking gi matangda nakal anida mukna khiba thodok adugi matangda ngasi ayuk More Police ki IB da Technopal gi DC A Tombi Kantana chair lauduna mifam pangthokre mifam aduda More gi ADC M Bangkim More gi SDPO Sandip Gopal Das yauna atai mari leinaba police officer sing su saruk yakhi DC Tombi Kantana association gi mioi singna parking oiba yaba mafam saba yenaroi daba tung koina sanaga daba mafam ama khanaraga athuba matamda khanghan birau madugi matung ina ayaba pinaba honage haiki Manipur State Legal Services Authority na ISDFC Bank Imphal ki tongan ba pre-litigation ki wafam sing lotion na ba lok adalat Chairap Court Complex ta pangthokre adalat aduda tongan ba case kun nipan gi lupa lakh mapan hen gi senpham yana ba purakre Nupi Khunai Saukhat Lamjing Loop Moregi Office ta nongmagi oiba legal awareness thoram ama pangthokre Manipur State Legal Services Authority gi meeting makha da District Legal Services Authority Chandel Nasrenduna pangthokiba thoram aduda Nupi Khunai gi President TS Jamuna Vice President Premabati Susaruk yakhi Advocate Kaisam Dhane amasung A Nortona resource person oina wa ngangki Joint Director Veterinary Dr. M. Muhindro Nalusing Bakangbu Mana Handag Ising Ichang Sokhal Laba Ziri Bamgi Tongan Mafam Sing the Lady Basa San Sing Hida Kaptok Pagaloina Sana Machinjak Sing Yentokre. We have got Thawbal Police Station Sinduna Drug Abuse, Illicit Trafficking, Traffic Regulation amasung Pokso ek na singbagi matang da interaction program ama Sawayai ma Higher Secondary School da pangthokre thorom madu da SDPO Thawbal Amrita School gi Principal L Damodor OC Thawbal Risike Sarmasu saruk yakhi Imphal International Airport gi fakhiba yamlaba drug adugi mapu puthau haina People's Action for National Development and Peace na takshili Serola Sinamakha Taraduna Police Department ki haisingba team amana Sandel gi ADC ki chairman Lukhosai Jogdagi yamlaba drug amadi aronba senpham kayaga loina asoba khutbu ma phagat khibabu thagatpa phongdorokli Mayang Imphal subdivision ki manung dalaiba department sing punsin naduna hena lunan ba mapham ama ohenna ba amot akai sing sengdok pagal loina na puwari ga sago nari ba mapham sing semgat pa haukre Deputy Speaker Kongkham Robindro gi midyang makha da paikhat lagliba thabak asigi matangda Mayang Imphal gi ADC Kaisam Ragumani na Mayang Imphal asi masak thokpa mafam ama ohenna ba pandamda department sing pun na khanara ba matung da thabak asi paikhat pani haiki Churachandpur District ki SP Rakesh Balewal District Administration District Police amadi Churachandpur Working Reporter Union na farewell pikre DC ki official chamber da pangthokiba thoramadu da SP District Level Officer sing amasung police ki officer sing susaruk yakhi Nong na semlaba Lions Club of Imphal West ki Lions sing da District Governor Radha Agarwal na club asibu semagi ayaba warol Yauba Charter Khusinawagi Thoram Ama Urem Bamda Laiwa Rose Garden da pangthokre L Indra Kumar W Lokendra amadi P Kulachandrabu Lions Club of Imphal West ki mathang stina Secretary Chairman amadi President Oik Hapkre Hauzik sanabagi pau amuk laubirasi Sanabagi pau pizari Russia na yumbu oiduna tha sigi tang tara maridagi laiba kunthani toina group ni pan thokna khaidokuna sathariba chahi asigi FIFA World Cup ki group G gi ngasi Sparktech Stadium da sanakiba match da FIFA ranking da ahum suba position da laiba Belgium na FIFA ranking da tara mari suba da laiba Tunisia bu goal manga ani sinoda maithiba piduna pre-quarter final changkhre Hayeng nungthil pung manga makhai tabada England amadi Panama ga numidang pung nipan makhai tabada Japan amadi Senegal numidang pung taramathoi makhai tabada na Poland amadi Colombia ga sanagani Social Development Athletic Union Texam na sinduna team kunmari na saruk yaduna Texam High School ground sathariba ahanba SDAU trophy gi ngasi sanaki ba semi final match ta Kakching FC na Sanjenbam FC bu panjil ahum anida maithiba piduna final changkhre final match ta Kakching FC amadi G4A sanaragani
अथोकपम फुटबॉल क्लब AFC थौबाल अथोकपम नसिंदुना टीम 13 सरुक यादुना क्लब असि ग्राउंड सथरिबा मरी सुबह स्टेट लेवल 7A साइड मेंस ओपन कैश प्राइज फुटबॉल टूर्नामेंट की ngasi sanaki तोंगान तोंगान मैच सिंगदा KRC खेत्री लेकाई दा साफाबी FC बु पांजिल अमा सिनोदा थोइख्रे अदुगा पांथोइबी FC लंगथबाल अमसुंग WFC मोइरांगखोम पांजिल अहुम अहुम सनदुना ड्रॉ सटख्रे। District Youth Affairs and Sports Imphal East na sinduna chahi tara mari makhagi nupa masa amasung sahi tara tret makhagi nupa masa amasung nupi masagi oiba district level subroto Mukherjee football tournament July gi ani shuba chayol dagi pangthok lagani maram asina sargyaning ba tongan ba school gi players singna akupa marol office asidagi khanglaba yagani hairi amaromda District Youth Affairs and Sports Imphal West da sucham manaba tournament asi July gi tang tara nipan dagi hauraga kunmathoi fawba khuman lampak sports complex ta pangthok lagani saruk yaning ba tongan ba school singi sanaroi singna akupa marol school asidagi khanglaba yagani hairi makhata ba sanabagi paw boyai ningthaujam dagi phangbigani Mahindra and the Mahindra ni sponsor Toraga CBZ Autotech na sinduna non-professional footballer singi waiba one-day football match sangangi da leba Kago di football top ground da team tarana saru yaduna pangthokre knockout basis da pangthokiba match asigi winner da trophy kelonana lupa lising kun runners up da trophy kelonana lupa lising taramanga amati saru yariba team singdana trophy amadi sel gi manasing piki Pangtholiba football match asiga mari lenana CBZ Autotech ki general manager Thaudam Sitalji na phongto khibada nomagi sara tanduna ai nungthen khatana auto thoriba driver sing amadi owner sing nongmatang oirabasu maning tamna sanabagi tanja piduna wakhal loksing amadi hakchang phana lenabagi pandamda football match asi pangthokpani haikhi Mahindra football league na pai Manipur series all India gi waiba program ne oda Manipur da hana moina su story je Manipur se football hub na khangai India da adugi Mahindra na Manipur ki dealership ships Autotech ki choose toga pina sigi football league se pangthok sabe Thagat chari boyai ningthaujam housing asi nongmagi oiba aying asagi paw amuk lobirasi Environment Director tik pangkiba ngasi goi kiba inga samadi nujigi pawda khwaidagi sakiba Celsius degree control dai dasmi kulupal Ingba Celsius degree taratre dasmi kuntrani pal Nuksit da yawpa ising manel kisang maximum da sada mariputra mapol dasmik tarani toy minimum da sada yang kay mari dasmik mariputra troy ki Ngasigi no chuki pakisang mari dasmik sino mapol millimeter ni Loshilakpada maruiba paw amuka na pizari Hunggang tasi mission di makhada miyoi lakh ama lising humpudra humdoi sahum kuntareta kanaba phangankre hairi Laingak amadi lalholup singna asoiba taurakpa sing aiba singna ithoptuna khangan biu haina Consumers Affairs Food and Public Distribution di Minister Karam Shyam na haikre Amadi Olympic Day Run ki thauram ngasi Manipur da su pangthokre ISTB na pizza paw matang ngasi loizare mideng tabiri basingbu amuka na khurumzari